वाइथौक चिंगी वाथौक लोइद्रिङैदा अवा चिंगदा चिंगलैबा कोटपा हौरे चिंगलैबा कोटपा थिंगनबा मरी लैनबा सिंगदा वाकटलबसु एक्शन लौखत्रे रिजर्व फॉरेस्ट अमदी प्रोटेक्टेड फॉरेस्ट एरिया सिंगदा चिंग टेम्बा युम साजिनबा यादबा मरमना वाइथौ अमदी उसोय पोकपिगी एरियादा चिंग टेम्बा युम साजिनबगी थबक कयामरुम चथरकपदगी ngarangta mafam aduda survey pangthoktuna lana yum sajilibasing takthoknaba hotnaringai serak asida waithau protected forest ki manung chanba Lilong ITI lairiba awachingda amuk lansilaktuna numit khudingi JCB sizinaduna chinglaibak sing Chief Minister nongthongba mirena phana yamna laujarabasu phana haijarabasu ngasi mak anganba yuktagi hauna excavator amadi dipar taraga mangarom sizinaduna chinglaibak sing puthokpagi thabak leptana chathari haire मफम अदुदगी फंगबा पाउगी मतुंगिना चिंगलैबा कोटपगी पाउ असि मरी लेनबा अथॉरिटी सिंगदा कायरक हन्ना पाउ पीरबसु हौजिक फाउबगी वइना एक्शन अमता लौखटपा लैत्रै हिंदी नमदुना तमहन्नबगी मायोक्ता थेंगनमिनबा वारेप नखरै मणिपुरदा क्लास 10 फाउबा हिंदी सब्जेक्ट पु सुंगसोई सोइदना तमहन्नबगी थौसिल थौरांगसिंग सुंया याबा ngamloi थौसिल थौरांग असिगी मायोक्ता पुन्ना थेंगनमिनबा महिरोइ लुप तरुकना वारेप लौखरै वारेप असि महिरोइ लुप तरुक एमसु MSF सु KSA देसाम अमदी एम्स न पुन्ना सिंधुना क्लास 10 फाउब हिंदी सब्जेक्ट तमहनबा मिसिंग यामदबा इखोइगी येलो मिसिंगी याइफा थौजाला नत्रगा सापला हाइबा हिरमसिदा ngarang imphal gi GM hall da pangthokiba miyamgi khananenabagi mifam amada lawkibane CBSE gi class 10 amadi 12 ki ani subatam gi exam ga mari lenaba maru oiba statistics sing phongkhrei CBSE na sinduna ngarang dagi pangthokpa hograba class 10 amadi 12 ki Ani subatam ki exam asida mahiroi la kuntra ka manga henbana saruk yari haina Central Board of Secondary Education CBSE gi maike dagi phongdokhrei board asina makha taraduna ani subatam gi changeng asida mamangi exam singda chanakiba covid ki nom khudingmak chapchana ingani haike class 10 gi mahiroi singi oina ngarang dagi hokraba exam sing asi chahi asigi me thagi saisat kunga mari phau pangthokane loinana class 12 ki mahiroi singi na chahi asigi jun thagi saisat taraga manga phau pangthokane Amarom the board asina sinduna ani subatam gi exam ga mari lainana functionary singna prepare tauna bagi dama webinar ama ningthauka numita pangthokhi thauram adu ga mari lainana CBSE gi maike gi thokki statement amada hariba webinar aduda sing kuntaruk hen bagi school amadi staff sing saruk yakhi haire loinana exam sing asigi timetable asi mahiroi singna paper khudingmak ki prepare tauna ba matik chaba matam pi baga loinana semkhibani haire Corbevax na chahi manga dagi taraga ni thoi phaubugi amade Covaxin na chahi taruk dagi taraga ni thoi phaubugi angang singda vaccine kapagi ayaba pi khrei Delhi da covid ki mari suba web ki akan basapu mayok na bahaurai Prime Minister na review meeting ko khrei laiba kasida covid-19 laisit asina hauji ko helagli ba phibam masigi matangda Chief Minister singa online gi kuthangda khana nainana ba review meeting Prime Minister Narendra Modi na ngasi ko khrei Oja amana mahiroi nupi amagi ikai khunna ba mangan khrei Masagi chahi kuntraga mathoirom suraba sport ke course amana nupi mahiroi amagi ikai khunna ba mangan bagi Maralda Maharashtra ge Menpada police na Thane ge Dombi Bila dagi phare haire thaudok asiga mari lainana Menpada police station ge official amana phongdokibada thaudok asida chenaba oja amade victim ani asi haukiba Kumja lisingani tara mari dagi hauna tinarakhibane loinana oja asina nupi macha asibu luhongbigani haiduna wasaklaba matungda kayara khanna nupi gi ikai khumnaba mangan bikre haire victim asina police ta thagalakhiba complaint amada mahak yauba fajadaba photo sing nupa asina social media da thadoklagani haiba wafam phongdoktuna threaten tawrakle haina wakalakhibane Gautam Adani na dollar billion chamaga kunmari ga loinana manga suba khwaidagi ina khunba oikhre Adani group ki chief Gautam Adani na Berkshire Hathaway CEO Warren Buffett tagi hengatuna malemgi manungda manga suba khwaidagi ina khunba miyoi adu oikhre South Africa gi swimmer amana ice makhada fit chaniga marfudraga manga gi arapada iroiduna anoba Guinness World Record thamkhre South Africa gi ambar filari gaubinupi swimmer amana Guinness World Record thamnabagi damak angakpa phanglaba stern nama mapung phana pangthokre swimmer asina ice ki makhada fit chaniga marfudraga manga amadi NC ahumgi oiba distance amada iroiduna anirak subo oina record book singda mahak masagi ming hapsin khrei filari na chahi ani gi mamangda Norway gi ops zoda fit chaniga kunmapan amadi NC taret ka dasmik mapan gi distance ama iroiduna masiga chap manaba record ama mahak masagi ming da thamkhibane kong vagta pangthokiba mahak ki khwaidagi nauba attempt adu fins natraga diving suit yaudana pangthokibane
ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ